खुरमजरी yengbiriba punampo channel si maikidi ke maktada taram noksari yengbiriba khwai punampo ngasi thamjagdaba topic asi adomda yamna kanaba topic ama oigani khali maramaduna Yaribamakhei video asibu share toubinaba ningsingjari adomna paybiriba debit card natraga adongi credit card adu aikhoigi contactless debit card natraga debit card oibiba taragadi haiba si yamna section mathau tai maramaduna hairiba aduda debit card natraga adongi credit card aduda khoi contactless debit card oiraba doide adom enable tawbiraba paisa khoi contactless transaction tawbaki doi targadi hairiba card aduda aduna su enable tawbiramagani lupa adudagi na adu fawa haidana adom enable tawbira thambiramagani card aduda banking kuthangda natraga adongi net banking kuthangda sangdana adomna enable tawbiramani adu adomna paisa adu songsoi soidana limit tawbiramgani hairiba card sing aduda adomna paisa adu sidagina si fawa haidana transaction tawagi ayab adugi limit adu songsoi thambiramani khali adubu Yaribamakhei card asi adongi back pocket ta domain enable tawba oibiba taragadi Yaribamakhei adongi back pocket ta hapidanaba ningsingjari maramdi hairiba back pocket ta hap matamda adongi card adudagi akoigi swipe machine haiba tare paisa adu adom khanghandana singthokkiba louthokiba yabagi oithokpa du yamna chauna leiba aduga hairiba pot asisu amangda atop paw khadasu takiba leire maramaduna hairiba paw asi natra hairiba information asi adomda yamna kanagani khan sandokchabani aduga yamna ariba khoigi footage haib tare kharli ro footage ama thamjarake adu mityeng tabigani aduga hairiba sida kanaba du karino kanada karino habdu yengbiraga adomna lepigani haina thamjari machine sida leire machine ji sumaina tawa machine ni ado hozik mayam gi example hai batare mayam kumai tawo no hai bado card gi purse gi kumai kakke hai bado usarke lupa ma hapenge 1 rupiah dalke lupa ma hapenge hozi lupa ma ji hapaga koina kumaina purse gi kakke hai bado yengan se hozik yengan ge baya gi hai batare koi baya ji gi maning da hapke magi purse hapa lai rabne card ai card se sumaina tengenge समाइना दोबारा कीजिए तो अभी दोबारा करेगा यागरे रिसीविंग तौरे समाइना रिसीविंग अन थोले ऐसा थोले समाइ तौदना याई समाइ तौदना सिगी कार्ड सिदगी अखोइना ngaktangi di haiba tare ngaktangi si paisa khoi bill payment tawgiba dum yagarni aduga adomda paisa mangani samai tawdana card sidagi khoina lupa ama khoina trial taw yengmani samai tawdana kai samai tawdana haijaningi mayamda sigi contactless card sigi haiba tare contactless card sida khoina section ga dawji ngaktangi di akhoi kai police ta FIR tawni ai akhoi di journey chatpa minimum haigadi aduna si haibo si card si mayamda haijaningi si section biu masi contactless card si Yaribamakhei front pocket ta hapinaba request tawjari Amadi channel se yengiba bidamak mayam kanna